Tariba pirang sima kholi thokte marodi laiye nang na khangpide chatkibani nandi ahenba amada punsigi ahanba nungsiba buna theiduna Tariba pirang sima kholi thokte marodi laiye nang na khangpide chatkibani nandi ahenba amada Punsigi ahanba nungsiba buna theiduna Tararat Tariba pirang se makholi thokte marodi kayada laikraba pirang asi adubu aihenba thiduna Pusigi ahanba nungsibabu mirai raga chatkrabi nangnadi khanglaroi khangi adubu nangbu ahanba nungsiba oiruvana aihenba pambi nangbudi yaina mikup amma fauba kauba ngamde ngamlane khanna chatluba lambi khuding Aihenba pambi nangi natau kayara Aibu tatana marau leiba pirang kayara Tamoy bu macetara kai hali Kai raba tamoy yasina Lambi yama yang duna Chatli ba lambi yasina Karamba mafam da pantung ngoy ni yayna khangde Ay, pantung lay draba pusini aiki Ang mau ba gum na hingli Nang na chat kraba Matam sida pirang na marup oiduna leli Aiki pusi yasay Chat krabi nangdi ifamdagi Ningsingli ngasisu Leptana ivanigi warisingdo Kau ngamde Nangna karisu laitana kanki Nangdi aigi nungsi babu Adubu Oy jaga tiduna chatkre nangdi Warasu aigi tamoyna harauzari Nanggi nungaiba buuraga Adubu hangli ngasidi aigi tamoy sina Hanjan aigi kairaba tamoy nungda Yeah Tariba pirang sima kholi thokte marodi laiye nang na khangpide chatkibani nangdi ahenba amada punsigi ahanba nungsiba buna theiduna Tariba pirang si tat ma kholi thokte tat